Online Manipur gi nungthil gi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau. Kuki militant singna jiri gi mongbung maitai khulda landarakre. Kuki militant singna Jirbam district gi mongbung maitai khulda ngarang numidang pung 8 rom tarakpa adwaidagi ngasi ayuk pung 5:30 rom phauba bom yauna afaba makhal gi nongmaising sizinaduna akanba mawngda landarakre. Presna phangba pauda Kuki militant singna mongbung Kuki site amadi saijang area dagi bom yauna afaba makhal gi khulai sing sizinaduna akanba mawngda landarakpadagi mongbung maitai khul ngagliba security force amadi khul ngakpa volunteer singnasu kurhanduna nakal anigi marakta akanba mawngda khuthongnaki panba yabadi haukiba numit kharani asida mongbung maitai khulda Kuki militant singna toina landa chatharakibani. Combined security force na chingnaba mafam singda combing operation chatharabasu Kuki militant sing landarakpagi thabakti leptana chatharakibani. Kuki job miscreant singna Thadou luchingba amadi BJP Manipur gi wangangloi T Michael lamjathang hawkip gi Churchanpur da leiba yum yauna pochai kaya mai thaduna mangan tahan kiba thodok NIA da sinaduna thiganaba Manipur sarkar gi maikai dagi police ta khangankhre. Manipur sarkar gi maikai dagi police ki chief ta iba cherol amada Churchanpur da leiba lamjathang hawkip ki mama mapana leriba yum amasung kar yauna tai pochai kaya mai tharambagi case adu athubada NIA da sinakhinaba khangankhre. Hojik oiriba case ki fibam asi yenglaga Manipur police ki director general of police na athuba matamda case asi NIA da sinagadabani haina khangankhre. Ningsingba yabadi Kuki singna masing yamna khundariba Churchanpur da leiba lamjathang hawkip ki mama mapa nailariba yum adu mamang tha August 38 da ahumrak suba oina attack chathaduna mai tharamkhibani yum adu mamang chahi 2023 gi May da state asida ethnic violence horakhibadagi anirak attack chatharakraba matung ahumrak suba attack ta loba yadana mai thadoklamkhibani. Haukiba August 15 da su khulai matik chana paiba miyoi khara laklaga hauki ki yum adu akai atoi thoalambaga loinana nongthakdagi nongmai kaptuna kihanbagi thabak chatharamki thaudo asigi matung yum akai atoi thoalamlaba aduda hakthenana amadi mateng pangbani haiba miyoi taraga manga gi mathakta lamjathang hawkimna wakalakpagi matung ina Churchanpur police na FIR laukhatki masiga loinana WhatsApp group amada mahak puhanabu wafam amasu police ta wakalaki maduda lamjathang hawki puhat pangamba miyoi da khulgil lampi gani haiba wafam su yauri lamjathang hawki ki maikai dagi mangonda attack amasung kihanbagi thawong sing chatharakli basi mahangna Thadou Kuki tribe ni haina masak tangna ba honarakpa singi mayokta laurubagi damaktani lamjathang hawki asi Thadou student association gi luchingba amasu oiribani loinana Thadou community international haiba civil society group amagi maru oiba luchingba amasu oiribani haiba group asina Thadou tribe asi top masagi saktam laijaba tribe amani Thadou Kuki oina ubiganu haina laurubadagi mahaki mathakta attack chatharakibani hairi. Manipur da thokliba irang asiga mari leinana Myanmar dagi ningthina train tawraba Kuki militant 8 lom hajilakre haibagi intelligence ki oiba khanaba pau ama fangbadagi high alert lauthokraba matung army gi operation kankhat hankre haloinana intelligence ki pau da yumpham oiraga Churchanpur thawbal amasung Imphal East ki jaga singda chathakiba operation singda carbine machine gun ani yauna yamnaba khulai sing phagat kre hairi. Police tagi phangba pauna hairibana Indian army na Manipur police ka loinana Churchanpur district ki muabomdana rocket ama country made mortar ama medium range mortar ani mortar rom Mari pistol ani single barrel rifle ama explosive kg 6.3 yauna atai polam kaya fagat ki district asima ki Moljoy village tagi improvised heavy mortar Mari 12 bore RDS ama improvised mortar bomb ama fagat ki Imphal West ki Khongnang Pokpi Hills range ta MP5A3 machine pistol ani magazine ani insas rifle ama maru 37 fagat ki Thobal district ki Fungjol chingdagina 9mm SMG carbine ani magazine ama single barrel ama 9mm gi pistol ama .32 gi pistol ama hand grenade manga 12 launching ani BP iron plate ani BP jacket ama chair smoke grenade yauna atai polam kaya fagat kre hairi.